mipum khuding tumnakhibana chauraba yum adu ichik sikle room mayam maraktagi amana thong hangduna kanasu tahaloi matagum makhongdu tapna thangduna thoglai asum thoglakpana gate leiriba adu yauduna gate adu ngakliba nupa adu gate tugi nakanda leiriba yum macha adu da leibani tumkhibana nupi aduna gate mayada leplibadu khangkhidre nupi du gate adu hangduna thuna chelai mana kanasu khangdi haina tawribadu mabu kupna senariba yum adugi nupi amanadi uhoraduna makutta pairiba phone adu metuna message ama fathakre yumdagi thokrabane yam lapna chelamoy asumna nupi adu yum adudagi khara lapna chelaktuna waiting set ama leiriba aduda changlaktuna kachin aduda famduna sordu sangna hondoi haujiktada kanasu udraba matamda linjeldu mapi tana kablai oiroi khangba nuksibada aina karigi thazaroi kablo haujikti aina kablo naralgi chainani niraroi nafamda amuk hana nungsibasu yenglaroi nangi maikaisu hana mangkro ifamdagi nangi satamsu mutkro tamoida tariba nangi nuksibase ai ware nangi nuksibagi sainase mana adumna kaplingai maningdagi nupa amana magi lengjumda pairei lingjel khangprei khangna mamaidu leithoktuna yenglai Alex amadi khaba leptuna leirambadu ubada pakhatna yengli Alex noktuna aigi khutagi na thoktuna haujikti nang kadai da chengane lingjel phamlambadagi haugatuna thuna lambi adomda chenki nupa ani dusu nupi adugi maikaida tanarai lingjel maningda hanna yenglaga chelakpada corner amadagi leithorakpada gari du uhaudraduna gari dugi mamangda khangchen chenseli gari adusu yangna thorakpana break faba ngamhaudana khangthom thomki maningda lakpa nupa ani du lingjelbu gari na thombada machi amada laisinduna laikre gari dagi nupa du thuna kumlaktuna lambi da tariba nupi adugi masadu nomduna kawi oi tabro lingjel gyan mangkhibana nupa aduna kauridu kaisu khumlaktre makoktagi idi leptana chentharai nupa adu karibu khanbano khangde nupi adugi makhuttu paiduna yengli aduga machinda tapna soli kamhoi dawni sire mihul fangdrena pung mari tarakpa doidani amambaga anganbaga tainarakpa matamni Lanchenba chadabaga mapung phana tumdabaga machadu choktharaduna kadagi kisan tamna lakpadu makhongdu hairi ni thanglibadu dining table mathakta leiriba water bottle du makhum hangduna ising khara thaklaba matung chair ama chingthoktuna phamtharai masada leiriba awabadu koklage matagum sordu amuktang sangna hondoklai mamaidu table aduda upsinduna minute khara leiraba matung phamlambadagi haugatuna magi kada karai magi ka yoromdaida lingjelgi ka gi thongadu khara hangduna leibadu ubada lingjelgi ka tamna changlai makoktu haifeli chalaktuna akoibadu leiduna yengli lingjel leiba uraktrabada makhongdu thangjinduna ka adu nungsina yengli lingjel washroom da changlam gani khana kuina leiramdabi mamai du leiduna chatki hek tawbaga washroom gi thong adu hangbagum tawbaduda sangsinduna yengli lingjel leiramdrabaduda masadu pakhatna kadagi thuna tholaktuna yumgi akoibadu koichen chenduna yengli leiba uraktrabaduda kauduna thirai thoi dangkai lege ha masagi awabadu kauduna garden leiba adomda amuk lai adasu leiramdrabaduda lanchenba makhuttu niktuna
khongrau pocket ta yauriba phone adu puthokduna lingjel gi number aduda call tawsili ring di chatlaga pairaktrabaduda henna leiba yaraktre gatekeeper adusu haugatpada ngairibani lancenbagi pakhatpa manba mataududa laktuna hanglai yaima kaidowa yaure lancenba nupa aduda onsinduna kaka lingjendo leiba udabagi thibane kaida satkraba made ayuksida ngaiko gatekeeper aduna thuna chenkhiduna gate adu yengli thong hangduna leirambadu ubada pakhatna lancenbagi nakta laktuna ibunga ai jingarangje gate si phajana lolambane ngasi hangduna leiramene lancenba nupa adugi waduda machinda tapna soli yaroi ifamdagi lawkiba ai leiringaida nang aibu thadokduna chatba yaroi wakhalgi wabaga chadabagi wabaga masadu lepa ngamdadana longna haitharai lancenbagi mawongduda gatekeeper adu pakhatna ibungo tabro kayo nanga tawrisi ha nupadu pakhatna chenkhiduna dipak amadi leima hoi loina kauthoklure leima machagi mataudu ubada pakhatna kaptuna machagi makoktu magi tampakta thamduna yaima kaino nanga tawrise hawgalo surna imase kaishu tawroise imungda da pusinse sur amadi gatekeeper aduna ngaktuna lancenbagi phamung aduda hipalle leima machagi makokta nanthabiduna hairei icha kaishu tawroye hoi babu doctor amta lao haikhoba dipaksu pakhatna hoi ai haikrage makhutta pairiba phone adu tawduna ka adudagi thokre gatekeeper adu leimada onsinduna tapna hairei imasi aido wama kaino hek hairo ibe malingjel do yumda leiramdre haibra kaino ibungo yai mana ngasai hairambani leima nupa adugi waduda phamlambadagi haugatuna lingjelgi ka tamna lai koina yengbada leiba uraktrabada tanikpa khonjel de kaurai icha thoi kadai da legi nangbo lingjelgi paukum phangdrabada yumgi akoibaduda lauduna kaurai icha thoi kadai da legi nangbo imasi hoi thadoklaga chatlabro nangbo Dipak wari sanaba loiraga imungda changlakpani leimana kaptuna leirambadu ubada pakhatna hanglai mama kaidore nangna amu kaplido icha kishu tawroine doctor laani hairakpane leima dipakta yengduna kaptuna hairei icha thoi leiramdre moi pabu yumda icha leiramdre dipak phingna hairei ha kari haiba ai khoi bu warauduna ichado yumasi thadokduna chatkre dipak makok paiduna makhada famthaki leima pakhatna moi pabu kaidorage sana tabro noi babung se kaino matawkre sursu mamagi waduda lancenbagi kadagi chenthorai makhada famliba mapabu konduna babu kaidore dipakna ipa kishu tawde kokse kitang ngawbani surna tawduna dipakpu sofa leiriba aduda phamhali tanja aduda nupa amma changlaktuna sir ai laksare dipak nupa aduda yengduna doctor nang yaurabra chalo nang sardo amta phajana yengbiramo surna tawduna doctor adu lancenbagi kada changlai doctor aduna masaga paiduna yenglaba matung surda onsinduna hairei doctor aduna sarsi stress kumba khara leiraba male aduna makoksi puba ngamlaktabagi unconscious oibane kaishu tawroida sarna kya laga wakhal nungaina thambiro surna kaishu tawroi ko tawroi adubu wakhal nungaina thamba amadi darkar oi hena stress lesson khrabadi bera kagani sur makok tu nom duna phani doctor adudi thoklasira
ꯄꯨꯡꯃꯨꯛꯀꯤ ꯃꯇꯨꯡ ꯂꯟꯆꯦꯟꯕ ꯃꯃꯤꯠꯇꯨ ꯇꯞꯅ ꯄꯥꯡꯂꯛꯏ ꯑꯀꯣꯏꯕꯗꯨ ꯂꯩꯗꯨꯅ ꯑꯃꯨꯛꯇꯪ ꯌꯦꯡꯂꯛꯏ ꯏꯃꯨꯡꯒꯤ ꯃꯤ ꯄꯨꯝꯅꯃꯛ ꯑꯃꯗꯤ ꯃꯥꯒꯤ ꯃꯔꯨꯞ ꯑꯅꯤ ꯂꯩꯔꯝꯕꯗꯨꯗ ꯍꯪꯂꯛꯏ ꯂꯟꯆꯦꯟꯕꯅ ꯅꯣꯏ ꯑꯅꯤꯅ ꯀꯩꯗꯧꯕ ꯂꯥꯛꯀꯦ ꯋꯥꯗꯨ ꯃꯈꯥ ꯇꯥꯈꯤꯗ꯭ꯔꯦ ꯂꯟꯆꯦꯟꯕ ꯋꯥꯈꯜ ꯂꯥꯛꯇꯨꯅ ꯍꯤꯞꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯐꯤꯡꯅ ꯍꯪꯂꯛꯏ ꯊꯣꯏꯊꯣꯏꯗꯤ ꯂꯩꯃ ꯃꯆꯥꯒꯤ ꯃꯁꯥꯗꯨ ꯐꯥꯗꯨꯅ ꯌꯥꯏꯃ ꯇꯞꯅ ꯇꯧ ꯐꯤꯡꯒꯅꯨ ꯏꯃꯥꯁꯦ ꯂꯤꯡꯖꯦꯜꯗꯤ ꯀꯗꯥꯏꯅꯣ ꯑꯩꯅ ꯉꯁꯥꯏ ꯑꯌꯨꯛ ꯊꯤꯕꯗ ꯃꯥ ꯂꯩꯍꯧꯗꯕꯅꯦ ꯃꯥ ꯀꯔꯥꯏ ꯆꯠꯈ꯭ꯔꯒꯦ ꯂꯩꯃ ꯃꯆꯥꯒꯤ ꯋꯥꯍꯪꯗꯨ ꯈꯨꯝꯕ ꯉꯝꯗ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯇꯨꯅ ꯀꯞꯂꯒ ꯂꯩꯈ꯭ꯔꯦ ꯂꯟꯆꯦꯟꯕ ꯑꯃꯨꯛꯁꯨ ꯃꯌꯥꯝꯗꯨꯗ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯍꯪꯂꯤꯁꯤ ꯀꯅꯥꯗꯅꯣ ꯅꯣꯏ ꯑꯝꯇ ꯈꯨꯝꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯄꯣꯏꯔꯩ ꯂꯟꯆꯦꯟꯕꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯇꯞꯅ ꯀꯣꯟꯕꯤꯗꯨꯅ ꯊꯤꯕ ꯌꯥꯕ ꯊꯤꯔꯦ ꯍꯪꯕ ꯌꯥꯕꯁꯨ ꯍꯪꯂꯦ ꯑꯗꯣ ꯂꯤꯡꯖꯦꯜꯒꯤ ꯂꯩꯐꯝꯗꯤ ꯈꯪꯗ꯭ꯔꯦ ꯂꯟꯆꯦꯟꯕ ꯄꯣꯏꯔꯩꯒꯤ ꯋꯥꯗꯨꯗ ꯄꯣꯏꯔꯩꯕꯨ ꯏꯟꯊꯣꯛꯇꯨꯅ ꯃꯈꯣꯡꯗꯨ ꯊꯥꯡꯕ ꯍꯧꯏ ꯁꯨꯔ ꯃꯅꯥꯎ ꯅꯨꯄꯥꯕꯨ ꯐꯗꯨꯅ ꯍꯥꯏꯔꯛꯏ ꯅꯥꯎ ꯀꯥꯏꯗ ꯅꯪ ꯆꯠꯂꯤꯗꯣ ꯗꯣꯛꯇꯔꯅ ꯄꯣꯊꯥꯔꯒ ꯂꯩꯌꯨ ꯍꯥꯏꯕꯅꯤ ꯂꯟꯆꯦꯟꯕ ꯁꯨꯔꯕꯨ ꯏꯟꯊꯣꯛꯇꯨꯅ ꯊꯥꯗꯣ ꯑꯩ ꯂꯤꯡꯖꯦꯜꯕꯨ ꯊꯤꯔꯨꯒꯦ ꯑꯩꯕꯨ ꯐꯥꯒꯅꯨ ꯁꯨꯔꯅ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯈ꯭ꯔꯕꯅꯦ ꯑꯩꯈꯣꯏꯁꯨ ꯂꯩꯔꯤ ꯊꯤꯔꯒ ꯂꯣꯏꯔꯦ ꯅꯪꯗꯤ ꯅꯁꯥꯗꯨ ꯌꯥꯔꯣꯏ ꯄꯣꯊꯥꯔꯣ ꯂꯥꯎꯁꯦ ꯂꯟꯆꯦꯟꯕ ꯃꯌꯥꯝꯅ ꯀꯣꯜꯂꯤꯗꯨ ꯏꯟꯊꯣꯛꯇꯨꯅ ꯀꯞꯂꯒ ꯂꯥꯎꯔꯛꯏ ꯑꯩꯅ ꯋꯥꯔꯤꯁꯤ ꯅꯣꯏꯅ ꯈꯪꯕ꯭ꯔꯣ ꯍ ꯑꯩꯒꯤ ꯊꯃꯣꯏꯗ ꯆꯥꯛꯂꯤꯕ ꯃꯩꯁꯥꯛꯁꯦ ꯅꯣꯏ ꯈꯪꯕ꯭ꯔꯣ ꯑꯩꯅ ꯃꯥ ꯅꯨꯡꯁꯤꯔꯤꯁꯦ ꯅꯣꯏ ꯈꯪꯗ꯭ꯔꯤ ꯀꯩꯒꯤꯅꯣ ꯑꯩ ꯃꯥ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯩ ꯃꯥꯒ ꯂꯥꯞꯅꯕ ꯉꯝꯂꯣꯏꯌꯦ ꯐ꯭ꯂꯣꯔ ꯃꯊꯛ ꯑꯗꯨꯗ ꯃꯃꯥꯏꯗꯨ ꯎꯞꯁꯤꯟꯗꯨꯅ ꯀꯞꯇꯨꯅ ꯂꯩꯈ꯭ꯔꯦ ꯃꯩꯔꯥꯕ ꯂꯟꯆꯦꯟꯕꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯟꯆꯦꯟꯕꯕꯨ ꯆꯤꯡꯈꯠꯇꯨꯅ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯃꯥꯁꯨ ꯀꯞꯂꯒ ꯍꯥꯏꯔꯛꯏ ꯃꯩꯔꯥꯕꯅ ꯑꯩꯈꯣꯏ ꯂꯩꯔꯤꯁꯤꯗꯤ ꯅꯪꯒꯤ ꯑꯋꯥꯕꯗꯣ ꯑꯩꯈꯣꯏꯁꯨ ꯈꯪꯉꯤ ꯄꯤꯛꯈ꯭ꯔꯕ ꯃꯅꯤꯄꯨꯔ ꯑꯁꯤꯗ ꯀꯔꯤꯒꯤ ꯊꯤꯕ ꯐꯪꯂꯣꯏꯗꯣꯏꯅꯣ ꯑꯩꯈꯣꯏ ꯊꯤꯒꯦ ꯐꯪꯅꯅꯕ ꯅꯪ ꯀꯞꯀꯅꯨ ꯂꯟꯆꯦꯟꯕꯅ ꯃꯩꯔꯥꯕ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯑꯩ ꯃꯥ ꯎꯗꯅ ꯂꯩꯕ ꯉꯝꯂꯣꯏ ꯑꯩꯅ ꯅꯉꯣꯟꯗ ꯆꯦꯛꯁꯤꯟꯅ ꯅꯥꯊꯣꯛꯍꯟꯒꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯈꯨꯠꯇ ꯐꯪꯂꯕ ꯄꯣꯠ ꯑꯃꯕꯨ ꯂꯥꯏꯅ ꯃꯥꯡꯍꯜꯂꯤ ꯀꯩꯒꯤꯅꯣ ꯑꯦꯂꯦꯛꯁꯅ ꯃꯥꯅ ꯑꯗꯨꯃꯥꯏ ꯆꯦꯟꯈꯤꯅꯤ ꯍꯥꯏꯗꯤ ꯈꯪꯗꯕꯩꯅꯤꯕ ꯁꯥꯟꯇꯤꯅ ꯑꯃꯗꯤ ꯑꯁꯣꯝꯗ ꯅꯨꯄꯤꯗꯣ ꯃꯥꯡꯈꯤꯕꯒꯤꯅꯦ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯈꯪꯗ꯭ꯔꯦ ꯉꯥꯎꯗ꯭ꯔꯕ ꯀꯩꯅꯣꯝ ꯇꯧꯔꯦ ꯐꯅꯕꯨ ꯐꯔꯦꯅꯤ ꯉꯥꯎꯈ꯭ꯔꯗꯤ ꯌꯦꯡꯕꯗꯤ ꯀꯌꯥ ꯅꯨꯡꯉꯥꯏꯔꯦ ꯃꯥꯒꯤ ꯃꯥ ꯋꯥꯗꯨ ꯂꯣꯏꯈꯤꯗ꯭ꯔꯦ ꯃꯅꯤꯡꯗꯒꯤ ꯃꯤ ꯑꯃꯅ ꯄꯥꯏꯔꯤꯕ ꯐꯣꯟ ꯑꯗꯨ ꯃꯨꯟꯈ꯭ꯔꯦ ꯁꯥꯟꯇꯤ ꯄꯥꯈꯠꯅ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯏ ꯑꯗꯨꯒ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ ꯁꯥꯟꯇꯤꯅ ꯌꯥꯝꯕꯣ ꯁꯨꯔꯅ ꯀꯅꯥ ꯉꯥꯎꯗꯣꯔꯦ ꯍꯥꯏꯕꯅꯣ ꯀꯩꯅꯣꯅꯦ ꯃꯤ ꯈꯪꯍꯧꯗꯦ ꯁꯨꯔꯅ ꯁꯥꯟꯇꯤꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯛꯏ ꯑꯗꯨꯒ ꯉꯪꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯛ ꯅꯕꯨꯛꯆꯦꯜ ꯄꯤꯛꯄ ꯑꯁꯨꯛ ꯅꯨꯡꯉꯥꯏꯅ ꯊꯝꯂꯤꯕ ꯑꯁꯤꯗ ꯑꯍꯦꯟꯕ ꯄꯥꯝꯕ ꯌꯥꯝꯕꯣ ꯉꯁꯤꯗꯒꯤ ꯅꯨꯃꯤꯠ 6 ꯄꯤꯒꯦ ꯁꯤꯗ ꯂꯤꯡꯖꯦꯜꯕꯨ ꯌꯨꯝ ꯑꯁꯤꯗ ꯊꯤꯔꯒ ꯄꯨꯔꯛꯀꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯄꯨꯔꯛꯄ ꯉꯝꯗ꯭ꯔꯕ ꯅꯪꯁꯨ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯋꯥꯗꯨ ꯍꯥꯏꯔꯝꯂꯒ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯁꯥꯟꯇꯤ ꯀꯞꯇꯨꯅ ꯁꯨꯔꯅ ꯆꯠꯈꯤꯕ ꯑꯗꯨꯗ ꯌꯦꯡꯍꯧꯔꯤ ꯄꯨꯡꯗꯨ ꯐꯅ ꯊꯦꯡꯂꯦ ꯃꯩꯔꯥꯕ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯆꯥꯛ ꯍꯥꯞꯄ ꯄ꯭ꯂꯦꯠ ꯑꯗꯨ ꯄꯨꯗꯨꯅ ꯂꯟꯆꯦꯟꯕꯒꯤ ꯅꯥꯛꯇ ꯐꯝꯊꯗꯨꯅ ꯆꯥꯛꯁꯦ ꯈꯤꯇꯪ ꯆꯥꯁꯦꯕ ꯅꯁꯥꯗꯣ ꯌꯥꯗ꯭ꯔꯦꯕ ꯂꯟꯆꯦꯟꯕ ꯂꯤꯡꯖꯦꯜꯒꯤ ꯆꯥꯎꯅ ꯐ꯭ꯔꯦꯝ ꯆꯜꯂꯕ ꯐꯣꯇꯣ ꯑꯗꯨ ꯀꯣꯟꯗꯨꯅ ꯑꯩ ꯆꯥꯅꯤꯡꯗ꯭ꯔꯦ ꯆꯥꯗꯕ ꯌꯥꯔꯣꯏꯌꯦ ꯈꯤꯇꯪ ꯆꯥꯁꯦꯕ ꯃꯤꯅ ꯆꯥꯅꯤꯡꯗꯦ ꯍꯥꯏꯔꯒ ꯅꯣꯏꯅ ꯑꯗꯨꯝ ꯆꯥꯎ ꯍꯥꯏꯁꯦ ꯀꯩꯒꯤꯅꯣ ꯃꯩꯔꯥꯕ ꯁꯥꯎꯅ ꯅꯁꯥꯒꯤꯗ ꯈꯜꯂꯤꯁꯤ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏꯅ ꯋꯥꯔꯤꯕ ꯏꯃꯥꯁꯤꯅ ꯋꯥꯔꯤꯕ ꯅꯪ ꯎꯗ꯭ꯔꯣ ꯍꯥ ꯂꯟꯆꯦꯟꯕ ꯃꯩꯔꯥꯕꯅ ꯉꯥꯡꯂꯤꯗꯨ ꯀꯩꯁꯨ ꯈꯨꯝꯂꯛꯇꯦ ꯂꯤꯡꯖꯦꯜꯒꯤ ꯐꯣꯇꯣ ꯑꯗꯨꯗ ꯃꯈꯨꯠꯅ ꯅꯥꯟꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯂꯒ ꯄꯥꯎ ꯇꯝꯂꯤ ꯊꯣꯏꯊꯣꯏ ꯅꯪꯕꯨ ꯆꯥꯛ ꯂꯥꯝꯕ꯭ꯔꯣ ꯌꯥꯝꯕꯨꯡ ꯆꯥꯛ ꯏꯜꯂꯛꯑꯣ ꯍꯥꯏꯕ꯭ꯔꯣ ꯌꯥꯝꯕꯨꯡꯁꯨꯅꯦ ꯆꯥꯗ꯭ꯔꯦ ꯅꯪ ꯆꯥꯗ꯭ꯔꯤꯉꯩ ꯌꯥꯝꯕꯨꯡꯁꯨꯅꯦ
ꯆꯥꯛꯂꯥꯝꯕꯒ ꯑꯝꯇ ꯐꯥꯎꯗ꯭ꯔꯦ ꯃꯩꯔꯥꯕ ꯃꯆꯤꯟ ꯕꯥꯜꯗꯨ ꯆꯤꯛꯇꯨꯅ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯇꯨꯅ ꯀꯞꯄꯗꯨ ꯈꯥꯡꯂꯤ ꯑꯣꯏꯔꯔꯣꯏ ꯈꯟꯗꯨꯅ ꯊꯦꯝꯂꯒ ꯍꯥꯏꯔꯛꯏ ꯁꯦ ꯆꯥꯔꯣꯕ ꯅꯤꯡꯖꯦꯜꯅꯅꯦ ꯍꯌꯦꯡ ꯌꯨꯝꯗ ꯂꯥꯛꯑꯒ ꯅꯪ ꯅꯁꯥꯗꯣ ꯁꯣꯛꯂꯗꯤ ꯃꯥ ꯅꯨꯡꯉꯥꯏꯔꯣꯏꯕ ꯂꯟꯆꯦꯟꯕ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯋꯥꯁꯔꯨꯝꯗ ꯆꯪꯗꯨꯅ ꯃꯈꯨꯠꯇꯨ ꯍꯥꯝꯂꯒ ꯂꯟꯆꯦꯟꯕ ꯃꯩꯔꯥꯕꯅ ꯄꯥꯏꯔꯤꯕ ꯆꯥꯛ ꯍꯥꯞꯄ ꯄ꯭ꯂꯦꯠ ꯑꯗꯨ ꯂꯧꯗꯨꯅ ꯂꯤꯡꯖꯦꯜꯒꯤ ꯐꯣꯇꯣꯗ ꯌꯦꯡꯗꯨꯅ ꯆꯥꯛꯇꯨ ꯆꯥꯔꯤ ꯆꯥꯅ ꯆꯥꯅ ꯋꯥꯁꯨ ꯉꯥꯡꯂꯤ ꯌꯥꯝꯕꯨꯡ ꯆꯥꯛ ꯆꯥꯒꯦꯀꯣ ꯅꯪ ꯂꯥꯛꯄꯗ ꯌꯥꯝꯕꯨꯡ ꯏꯁꯥ ꯐꯅꯕ ꯂꯟꯆꯦꯟꯕꯅ ꯍꯥꯎꯅ ꯆꯥꯕꯗꯨ ꯎꯔꯒ ꯃꯩꯔꯥꯕꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯂꯤ ꯁꯔ ꯑꯩꯈꯣꯏꯁꯨ ꯊꯤꯕ ꯌꯥꯕ ꯊꯤꯔꯤ ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ ꯗꯤꯄꯛ ꯃꯊꯥ ꯁꯥꯅ ꯁꯨꯔꯗ ꯑꯣꯟꯁꯤꯟꯗꯨꯅ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯅꯥ ꯅꯅꯥꯎꯁꯦ ꯇꯥꯔꯗꯤ ꯂꯛꯅ ꯐꯥꯅ ꯉꯝꯃꯔꯣꯏ ꯄꯨꯂꯤꯁ ꯅꯨꯄꯥꯗꯨꯅ ꯅ꯭ꯌꯨꯁ ꯑꯃꯗꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯍꯥꯞꯄ ꯌꯥꯕ ꯍꯥꯞꯂꯦ ꯀꯅꯥꯁꯨ ꯈꯪꯉꯤ ꯍꯥꯏꯗ꯭ꯔꯦ ꯁꯨꯔꯅ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯗꯨꯗꯤ ꯁꯥꯔ ꯎꯄꯥꯏ ꯁꯨꯡꯂꯩ ꯂꯩꯔꯔꯣꯏꯗ꯭ꯔꯥ ꯄꯨꯂꯤꯁ ꯑꯗꯨꯅ ꯈꯪꯗ꯭ꯔꯦ ꯁꯥꯔ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯑꯔꯣꯏꯕꯤ ꯂꯦꯚꯦꯜꯗ ꯊꯤꯔꯕꯅꯤ ꯐꯪꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ ꯅꯣꯏꯕꯨ ꯐꯪꯅꯕ ꯊꯤꯅꯤ ꯍꯥꯏꯈꯤꯗꯥꯏꯅꯦ ꯃꯌꯥꯝꯗꯨ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯄꯨꯂꯞ ꯌꯦꯡꯊꯣꯔꯛꯏ ꯂꯟꯆꯦꯟꯕ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯂꯩꯃ ꯆꯪꯁꯤꯟꯗꯨꯅ ꯌꯥꯏꯃ ꯀꯔꯤꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏꯅꯣ ꯂꯟꯆꯦꯟꯕ ꯃꯃꯥꯅ ꯉꯥꯡꯂꯤꯗꯨ ꯈꯨꯝꯗꯕꯤ ꯃꯄꯥꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯄꯥꯕꯣ ꯅꯆꯥꯗ ꯐꯪꯅꯕ ꯊꯤꯅꯤ ꯍꯥꯏꯔꯝꯗꯥꯏ ꯀꯔꯥꯏ ꯑꯩꯒꯤ ꯂꯤꯡꯖꯦꯜꯗꯤ ꯗꯤꯄꯛꯅ ꯌꯥꯏꯃ ꯂꯟꯆꯦꯟꯕ ꯃꯌꯥꯝꯕꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯑꯩꯅ ꯊꯤꯒꯦ ꯍꯥꯏꯕꯗ ꯌꯥꯝꯕꯨꯡꯅ ꯅꯅꯥꯎꯗ ꯐꯪꯅꯕ ꯊꯤꯒꯦ ꯍꯥꯏꯔꯝꯗꯥꯏꯅꯦ ꯀꯗꯥꯏꯅꯣ ꯄꯨꯊꯣꯔꯛꯑꯣ ꯑꯩꯒꯤ ꯂꯤꯡꯖꯦꯜꯗꯣ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯕꯅꯤ ꯃꯥꯒꯤ ꯊꯋꯥꯏꯕꯨ ꯐꯪꯂꯕꯗꯤ ꯈꯟꯗꯨꯅ ꯂꯟꯆꯦꯟꯕ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯣꯏ ꯑꯅꯤꯁꯨ ꯑꯩꯉꯣꯟꯗ ꯊꯥꯖꯕ ꯊꯝꯂꯝꯗꯥꯏ ꯀꯔꯥꯏꯅꯣ ꯑꯩꯒꯤ ꯃꯥꯡꯗ ꯄꯨꯊꯣꯔꯛꯑꯣ ꯑꯩꯒꯤ ꯄꯤꯛꯇ꯭ꯔꯨꯗꯣ ꯀꯅꯥꯁꯨ ꯄꯥꯎꯈꯨꯝ ꯄꯤꯗ ꯅꯣꯟꯊꯗꯨꯅ ꯂꯦꯞꯄꯗꯨ ꯎꯕꯗ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ ꯀꯅꯥꯗꯅꯣ ꯑꯩꯅ ꯍꯪꯂꯤꯁꯦ ꯅꯣꯏꯅ ꯑꯃꯨꯛ ꯅꯔꯣꯜ ꯊꯣꯛꯇ꯭ꯔꯕꯣ ꯑꯩꯒꯤ ꯄꯥꯎꯈꯨꯝ ꯄꯤꯗ꯭ꯔꯤꯁꯦ ꯍꯟꯗꯛꯁꯨ ꯀꯅꯥꯝꯇ ꯈꯨꯝꯂꯛꯇ꯭ꯔꯕꯗꯨꯗ ꯂꯟꯆꯦꯟꯕ ꯅꯣꯛꯂꯒ ꯃꯥ ꯑꯃ ꯃꯥꯡꯈꯤꯕꯗ ꯅꯣꯏꯗꯤ ꯀꯩꯁꯨ ꯈꯟꯗꯦ ꯅꯠꯇ꯭ꯔꯣ ꯑꯗꯨꯕꯨ ꯂꯟꯆꯦꯟꯕ ꯑꯩꯗꯤ ꯋꯥꯏ ꯃꯥ ꯑꯃ ꯊꯤꯕ ꯐꯪꯗꯕꯗ ꯃꯔꯝꯗꯤ ꯃꯥ ꯂꯟꯆꯦꯟꯕ ꯑꯩꯒꯤ ꯊꯋꯥꯏꯅꯤ ꯊꯤꯔꯨꯒꯦ ꯑꯩ ꯃꯥꯕꯨ ꯐꯪꯅꯅꯕ ꯊꯤꯔꯨꯒꯦ ꯃꯈꯣꯡꯗꯨ ꯊꯨꯅ ꯊꯥꯡꯗꯨꯅ ꯊꯣꯡ ꯂꯩꯕ ꯑꯗꯣꯝꯗ ꯆꯠꯈꯤ ꯃꯩꯔꯥꯕ ꯑꯃꯗꯤ ꯄꯣꯏꯔꯩꯁꯨ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯈꯤ ꯈꯥꯝꯕ ꯌꯥꯔꯔꯣꯏ ꯈꯟꯅ ꯑꯅꯤꯗꯨꯁꯨ ꯌꯥꯎꯅ ꯂꯟꯆꯦꯟꯕꯅ ꯑꯋꯥꯕ ꯈꯪꯗꯕ ꯃꯈꯩ ꯂꯤꯡꯖꯦꯜꯒꯤ ꯐꯣꯇꯣꯗꯨ ꯎꯠꯇꯨꯅ ꯃꯤ ꯈꯨꯗꯤꯡ ꯍꯪꯕꯗꯨ ꯃꯇꯨꯡ ꯏꯟꯅꯔꯤ ꯃꯩꯔꯥꯕ ꯃꯁꯥꯗꯨ ꯋꯥꯔꯛꯇꯨꯅ ꯃꯈꯥꯗ ꯐꯝꯊꯗꯨꯅ ꯁꯥꯎꯅ ꯉꯥꯡꯂꯛꯏ ꯃꯩꯔꯥꯕꯅ ꯊꯥꯡꯒꯩꯁꯤꯡꯅ ꯉꯥꯎꯒꯦ ꯉꯥꯎꯈ꯭ꯔꯣ ꯋꯥꯔꯦ ꯑꯩꯈꯣꯏ ꯅꯪ ꯁꯦꯟꯅꯕꯗ ꯅꯨꯄꯤꯗꯨꯕꯨ ꯍꯩꯅꯕꯨ ꯂꯣꯠꯂꯤꯅꯦ ꯅꯠꯇ꯭ꯔꯒ ꯁꯤꯈ꯭ꯔꯖꯥꯠꯂꯣ ꯃꯩꯔꯥꯕꯒꯤ ꯋꯥꯗꯨꯗ ꯄꯣꯏꯔꯩꯗꯨ ꯃꯃꯤꯠ ꯄꯩꯅ ꯌꯦꯡꯂꯛꯏ ꯄꯣꯏꯔꯩꯒꯤ ꯃꯤꯠꯌꯦꯡꯗꯨꯅ ꯃꯩꯔꯥꯕ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯂꯟꯆꯦꯟꯕꯒꯤ ꯃꯇꯨꯡꯗ ꯇꯥꯟꯅꯈ꯭ꯔꯦ ꯆꯠꯈ꯭ꯔꯦ ꯃꯇꯝ ꯀꯧꯏ ꯃꯍꯥꯛꯁꯨ ꯈꯥꯝꯕ ꯌꯥꯗ ꯈꯨꯠ ꯊꯦꯛꯇꯨꯅ ꯄꯥꯕꯗ ꯅꯨꯃꯤꯠ 9ꯅꯤ ꯍꯥꯏꯈ꯭ꯔꯦ ꯂꯣꯠꯈ꯭ꯔꯦ ꯑꯉꯥꯎꯕ ꯃꯥꯒꯤ ꯃꯇꯧꯗꯨ ꯌꯦꯡꯒꯦ ꯈꯟꯅ ꯑꯉꯥꯎꯕ ꯃꯥꯒꯤ ꯃꯇꯧꯗꯨ ꯌꯦꯡꯕ ꯅꯨꯡꯉꯥꯏꯔꯕ꯭ꯔꯥ ꯈꯪꯗꯦ ꯑꯃꯨꯛ ꯍꯟꯅ ꯂꯦꯞꯂꯨꯗ꯭ꯔꯦ ꯅꯨꯄꯥꯗꯨꯒꯤ ꯃꯥꯡꯗ ꯀꯥꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯕꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯂꯩꯔꯝꯕ ꯅꯨꯄꯥ ꯑꯗꯨ ꯃꯃꯥꯏ ꯍꯥꯏꯒꯠꯇꯨꯅ ꯌꯦꯡꯂꯛꯏ ꯅꯨꯄꯤ ꯑꯃ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯨꯅ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯊꯨꯅ ꯍꯧꯒꯠꯇꯨꯅ ꯔꯨꯝ ꯑꯗꯨꯒꯤ ꯃꯩꯗꯨ ꯐꯠ ꯊꯥꯜꯂꯛꯏ ꯎꯃꯪ ꯃꯝꯂꯝꯕ ꯀꯥ ꯑꯗꯨ ꯃꯩ ꯊꯥꯜꯂꯛꯄꯗꯨꯗ ꯅꯨꯄꯤꯗꯨ ꯅꯨꯄꯥ ꯑꯗꯨꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯏ ꯆꯦꯟꯕ ꯅꯨꯡꯉꯥꯏꯔꯤꯀꯣ ꯂꯟꯆꯦꯟꯕ ꯅꯨꯄꯤ ꯑꯗꯨꯅ ꯃꯥꯒꯤ ꯅꯥꯛꯇ ꯆꯪꯂꯛꯄꯗꯨꯗ ꯃꯈꯥꯗ ꯂꯩꯔꯤꯕ ꯂꯤꯡꯖꯦꯜꯒꯤ ꯐꯣꯇꯣ ꯑꯗꯨ ꯂꯧꯈ꯭ꯔꯅꯤ ꯃꯇꯥꯒꯨꯝ ꯀꯣꯟꯁꯤꯟꯗꯨꯅ ꯍꯪꯂꯛꯏ ꯅꯪ ꯀꯅꯥꯅꯣ ꯀꯩ ꯍꯨꯔꯥꯟꯕ ꯆꯪꯂꯛꯏꯅꯣ ꯂꯟꯆꯦꯟꯕꯒꯤ ꯋꯥꯗꯨꯗ ꯅꯨꯄꯤꯗꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯗꯨꯝ ꯈꯨꯝꯂꯛꯏ ꯅꯪ ꯑꯩ ꯈꯪꯗ꯭ꯔꯕꯣ
ꯑꯩꯒꯤ ꯃꯤꯡ ꯃꯦꯔꯤ ꯅꯪꯒꯤ ꯊꯥꯏꯅꯒꯤ ꯃꯔꯨꯞꯅꯦ ꯇꯧꯁꯤꯅꯅꯨ ꯅꯪ ꯄꯣꯠ ꯍꯨꯔꯥꯟꯕ ꯂꯥꯛꯏ ꯅꯠꯇ꯭ꯔꯣ ꯍꯨꯔꯥꯟꯒꯦ ꯍꯥꯏꯔꯒ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤ ꯍꯨꯔꯥꯜꯂꯣ ꯑꯩ ꯀꯔꯤꯝ ꯍꯥꯏꯕꯤꯔꯣꯏ ꯑꯩꯅ ꯄꯥꯏꯔꯤꯕ ꯐꯣꯇꯣꯁꯤꯗꯤ ꯅꯪ ꯍꯨꯔꯥꯟꯒꯦ ꯍꯥꯏꯔꯛꯀꯅꯨꯀꯣ ꯅꯪꯒꯤ ꯐꯣꯇꯣꯗꯣ ꯑꯩ ꯑꯝꯇ ꯌꯦꯡꯖꯒꯦꯗꯅ ꯂꯟꯆꯦꯟꯕ ꯐꯣꯇꯣ ꯑꯗꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯌꯥꯔꯣꯏ ꯌꯦꯡꯕ ꯌꯥꯔꯣꯏ ꯆꯠꯂꯣ ꯅꯪ ꯊꯣꯛꯈ꯭ꯔꯣ ꯅꯠꯇ꯭ꯔꯗꯤꯅꯦ ꯑꯩ ꯃꯤ ꯇꯥꯅꯕ ꯂꯥꯎꯔꯒꯦ ꯃꯦꯔꯤ ꯂꯟꯆꯦꯟꯕꯗ ꯑꯃꯨꯛꯇꯪ ꯃꯨꯟꯅ ꯌꯦꯡꯂꯝꯂꯒ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯃꯦꯔꯤ ꯍꯦꯛ ꯆꯠꯈꯤꯕꯒ ꯂꯟꯆꯦꯟꯕ ꯂꯤꯡꯖꯦꯜꯒꯤ ꯐꯣꯇꯣ ꯑꯗꯨ ꯃꯊꯥꯗꯒꯤ ꯂꯧꯊꯣꯛꯇꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ ꯍꯨꯔꯥꯟꯕ ꯂꯥꯛꯏꯕ ꯑꯗꯅꯦ ꯌꯥꯝꯕꯨꯡꯅ ꯑꯇꯩ ꯍꯨꯔꯥꯜꯂꯣ ꯅꯪꯗꯤ ꯍꯨꯔꯥꯟꯒꯅꯨ ꯍꯥꯏꯕ ꯑꯗ ꯃꯥꯅ ꯅꯪꯁꯦ ꯌꯦꯡꯒꯦ ꯍꯥꯏꯔꯤꯕ ꯑꯩꯅ ꯃꯤ ꯇꯥꯅꯕ ꯂꯥꯎꯒꯦ ꯍꯥꯏꯔꯨꯕꯗꯅꯦ ꯀꯤꯗꯅ ꯊꯣꯛꯈ꯭ꯔꯦ ꯀꯟꯗ꯭ꯔꯥ ꯌꯥꯝꯕꯨꯡꯁꯦ ꯍꯨꯔꯥꯟꯕꯅ ꯀꯤꯔꯤꯁꯦ ꯑꯗꯣ ꯊꯣꯏꯊꯣꯏ ꯅꯪ ꯋꯥ ꯉꯥꯡꯉꯨ ꯍꯥꯏꯕ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯋꯥ ꯉꯥꯡꯗꯕꯤ ꯂꯩꯕꯁꯦ ꯌꯥꯝꯕꯨꯡꯕꯨ ꯌꯥꯝ ꯋꯥꯏꯌꯦꯕ ꯁꯥꯔ ꯑꯝꯇ ꯆꯪꯖꯔꯛꯀꯦꯕ ꯅꯨꯄꯥ ꯑꯃꯅ ꯊꯣꯡꯖꯤꯜ ꯃꯄꯥꯜ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯍꯥꯏꯔꯛꯄꯅꯤ ꯃꯅꯨꯡꯗ ꯂꯩꯔꯝꯕ ꯃꯤꯁꯤꯡ ꯑꯗꯨ ꯈꯣꯟꯖꯦꯜ ꯑꯗꯣꯝꯗ ꯌꯦꯡꯂꯛꯏ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯈꯔ ꯑꯍꯜ ꯑꯣꯏꯔꯞ ꯇꯧꯕ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ ꯌꯥꯅꯤ ꯆꯪꯂꯛꯎ ꯅꯨꯄꯥ ꯑꯗꯨ ꯃꯅꯨꯡꯗ ꯆꯪꯂꯛꯇꯨꯅ ꯃꯌꯥꯝ ꯃꯥꯡ ꯑꯗꯨꯗ ꯂꯦꯞꯂꯛꯏ ꯗꯤꯄꯛ ꯅꯨꯄꯥ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯐꯝꯃꯨ ꯏꯕꯨꯡꯉꯣ ꯅꯨꯄꯥ ꯑꯗꯨ ꯑꯍꯥꯡꯕ ꯁꯣꯐꯥ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯐꯝꯈ꯭ꯔꯦ ꯗꯤꯄꯛ ꯑꯍꯜ ꯑꯣꯏꯔꯞ ꯇꯧꯕ ꯅꯨꯄꯥ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯂꯛꯏ ꯃꯥꯔꯥ ꯗꯣꯛꯇꯔꯅ ꯍꯥꯏꯕ ꯑꯉꯥꯡꯗꯣ ꯗꯣꯛꯇꯔ ꯑꯍꯜ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯈꯨꯝꯂꯛꯏ ꯃꯥꯅꯤ ꯁꯥꯔ ꯂꯟꯆꯦꯟꯕꯅ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯄꯨꯍꯟꯒꯅꯤ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯏꯟꯐꯣꯔꯝ ꯇꯧꯔꯝꯕꯅꯤ ꯃꯃꯤꯡꯅ ꯗꯣꯛꯇꯔ ꯂꯨꯍꯦꯟꯕ ꯗꯣꯛꯇꯔ ꯃꯦꯔꯤ ꯃꯈꯣꯏ ꯑꯅꯤ ꯅꯣꯡꯃꯇꯗ ꯖꯣꯏꯟ ꯇꯧꯃꯤꯟꯅꯕꯅꯤ ꯁꯥꯔ ꯂꯟꯆꯦꯟꯕꯅ ꯍꯥꯏꯕꯗ ꯃꯦꯔꯤꯗꯤ ꯁꯥꯔꯒꯤ ꯆꯥꯏꯜꯍꯨꯗ ꯐ꯭ꯔꯦꯟꯅꯤ ꯍꯥꯏꯔꯝꯃꯤ ꯗꯤꯄꯛꯅ ꯃꯥꯅꯤ ꯏꯆꯥ ꯃꯦꯔꯤꯗꯤ ꯑꯩꯒꯤ ꯏꯆꯥꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯇꯤꯟꯅꯔꯛꯄ ꯃꯔꯨꯞꯅꯤ ꯂꯩꯃ ꯂꯨꯍꯦꯟꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯆꯥꯗ ꯉꯁꯤꯗꯤꯅꯦ ꯏꯃꯥꯁꯤꯅ ꯋꯥ ꯑꯝꯇ ꯍꯥꯏꯖꯒꯦꯕ ꯂꯨꯍꯦꯟꯕ ꯌꯥꯝ ꯂꯦꯝꯅ ꯈꯨꯝꯂꯛꯏ ꯌꯥꯅꯤ ꯏꯃꯥꯁꯤ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ ꯂꯩꯃ ꯇꯥꯔꯛꯂꯤꯕ ꯃꯄꯤ ꯑꯗꯨ ꯇꯩꯊꯣꯛꯇꯨꯅ ꯏꯆꯥꯅ ꯑꯩꯒꯤ ꯏꯆꯥꯕꯨ ꯐꯅꯕ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨꯕ ꯏꯆꯥꯗꯣ ꯉꯥꯎꯔꯦ ꯑꯩꯈꯣꯏ ꯐꯥꯎꯕ ꯃꯁꯛ ꯈꯪꯗ꯭ꯔꯦ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯍꯥꯏꯕꯁꯨ ꯀꯥꯎꯔꯦ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯕꯁꯨ ꯃꯁꯥ ꯃꯇꯣꯝꯇ ꯍꯦꯛꯇ ꯁꯥꯎꯏ ꯑꯩꯈꯣꯏ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯏꯆꯥꯅ ꯑꯃꯨꯛꯇ ꯂꯥꯌꯦꯡꯕꯤꯌꯨꯕ ꯗꯤꯄꯛ ꯃꯈꯨꯠ ꯑꯗꯨꯅ ꯂꯩꯃꯒꯤ ꯂꯦꯡꯖꯨꯝꯗ ꯀꯞꯀꯅꯨ ꯍꯥꯏꯕꯒꯤ ꯃꯇꯧꯒꯨꯝ ꯄꯣꯞ ꯄꯣꯞ ꯊꯥꯔꯛꯏ ꯂꯨꯍꯦꯟꯕ ꯂꯩꯃꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯗꯨꯅ ꯏꯃꯥꯁꯤ ꯅꯆꯥ ꯂꯩꯔꯤꯕꯁꯤꯗꯤ ꯉꯝꯅꯕ ꯌꯦꯡꯒꯦ ꯁꯥꯔꯕꯨ ꯁꯣꯏꯗꯅ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯍꯟꯖꯤꯟꯅꯅꯕ ꯍꯣꯠꯅꯒꯦ ꯗꯣꯛꯇꯔ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯃꯦꯔꯤ ꯅꯈꯣꯏ ꯑꯅꯤ ꯇꯧꯗꯨꯅ ꯁꯥꯔꯕꯨ ꯑꯃꯨꯛꯇꯪ ꯐꯅꯕ ꯂꯥꯌꯦꯡꯁꯤ ꯑꯩꯈꯣꯏꯒꯤ ꯇꯥꯔꯒꯦꯠꯁꯦ ꯁꯥꯔ ꯂꯟꯆꯦꯟꯕꯕꯨ ꯐꯍꯟꯕ ꯍꯥꯏꯕꯁꯤꯅ ꯑꯣꯏꯁꯤ ꯂꯨꯍꯦꯟꯕꯅ ꯐꯅꯤ ꯁꯥꯔ